Akaswani Imphal Ngangom Kiran pau pajari ahanbada maruoiba pau Manipur na Mizoram panjin ani amada maithi piduna ahum suba North East Games ki nupagi football final Manipur na laure Rajapal Anusha weekend hari Manipur High Court linkat ki basi Manipur ki miyamda asum wayal fangna bohana bagi singthaningai oirba tangkak amani Jila Singh Medical Officer Singda Mikhal Gamari Lenana Asopan Torkumatamda Lemna Lying Naba Sip Electoral Officer Manipur Kangan Krai. Lakliba Loksawa Mikhalda Leva Asig known voter Salaba Sahi Taranipandagina Taramapan Pogina Hakotiama Lak Maripuromna Ahanbo in a bot Tadagadori Amashung. Russiagi Moscow terrorist attack Chatabada Mio Shama Taramanga Hatkibi Tongbo Malim Gleva Kayana Yaning the Pongdok directly. Ahum Suba Nordic Games ki nupagi football final nga si Manipur na Mizorambo panjin ani amada maitiwa piduna Manipur na sana gi takman laure nga sinungtil pungani dagi sana ba hokiwa final match adugi ahan ba hapta Mizoram na goal ama chanduna mangjil thana satki atumoina mag ani suba hapta Manipur na goal ani mathang chanduna sana gi takman lauki bani Manipur ki goal singa du jersey number 2 Danny amasung jersey number 18 sana thoina sanki bani Manipur ke sana thoina best scorer amasung best player gi manasu phangli games asida Manipur ki football team na sana gi takman lorpada youth affairs and sports mantri Govindas Konthau jamna thagat phongdorakli ahum suba mapong yoina nga sana ki match tana Nagaland Arunachal Pradesh po panjin mari ani da thoiduna Nagaland sangjangi takman phanglei Rajapal Anusha weekend hari Manipur High Court linkat kibasi Manipur ki miyamda asum royal fangna bohana bagi singthaningai oiraba tangkak amani Imphal ki City Convention Center danga si pangthokiba High Court of Manipur ki taramathoi subuma pok kuman thorom da saruk yaraduna Rajapal na hai Manipur High Court linkat na bohana bada ain gilam da thabak toriba sing yauna miyamna lokiba thodang adu thagat ningai ni Sirimat Bhagavad Gita da just ama haibasi thamoi singna miyoiba khunai gidamak thabak taw oigedabani hairi just singna kaidong dasu masagi oiba warep na wayal satharoi dabani matik sawa praman singdi jumpham moiduna wafum madu kupna nainaraba matungda warep lawduna wayen gadabani Rajapal na hai just singa sum wayal na maral lairaba miyoi shakya phangpham thokpa dandi sing phangan ba yai adumoina mag maral amat laijadaba miyoi ama phawba dandi pinana ba hona roidabani Ganatantra ki sarkar mada maru oiba ahum subu yumbi oiriba judiciary na phazarab lengak lo na sigi yanglen saru oiribani Rule of law na ganatantra bu ahingba ohinbagum ningtam royal fathapna rule of law masung sangbidan ngakpada chawrba thodang lauri sangbidan gi makhada phabolengak sasanama lingbada judiciary na sobu thodang lauri masigi mathakta executive amadi legislature chingna tawriba thabak thorom singda ain ge basana kanglon singak na salibra haibadu su yangshilibani Saukat pas hanti leiba ning tamama sung senja thumja leitaba khunai ma thamna na bohana bada judiciary ki chawrba thodang lei hainasu Rajapal na makhata na phongdokki मुझे पूरा विश्वास है कि राज्य के उच्च न्यायालय की स्थापना से मणिपुर के लोगों के लिए न्याय तक पहुंच आसान और सस्ती हो गई है स्थापना दिवस मनाने का यह अवसर संस्थान से जुड़े सभी को एक साथ मिलकर विचारों का आदान प्रदान करने अतीत की गतिविधियों पर विचार करने और भविष्य के लिए संभावनाओं और चुनौती पर चर्चा करने और उनसे निपटने की नीति निर्धारित करने का अवसर प्रदान करता है Thoromadu saruk yakiba High Court of Manipur ki Chief Justice Siddharth Mridul na hai Manipur da High Court ma linkat pasi lebagasina piki bathajaba ngak pangam le haibagi khudamni Rajasik jila singda leriba district court singasi hen upgrade tawhanbagi tangai fadablai district court singasigi award apartment khatpamadi matam gu chunaba technology kaya hapsinduna miyamda yariba makhe asum well thuna phanganaba honaba changi mahakna hai Over the past decade, we have witnessed several significant developments that have transformed the judicial landscape of Manipur. From the establishment of the Manipur Judicial Academy to the inauguration of various district and sessions courts across the state, each milestone has contributed to enhancing access to justice for all Manipuri citizens. Today we celebrate not just an anniversary, but the ushering in of a new era in the judiciary of Manipur. Through the launch of far-reaching information technology initiatives,
These initiatives represent our commitment to leveraging technology to make justice more accessible, transparent, and efficient for all. Tharumadu the Rajapalna Virtual Court for Traffic Offences Hangdoki. Chief Justice Siddharth Mirdulna e-filing for district courts, e-high court report, work management system for digitization and e-Seva Kendra projects, work management system for all translation project amasung learning management system su haudoki. Surasanpur ki New Bazar area da nga seyuk pung ahumlom tarak padoy da kanghauduna may shalak padagi yum yauna dukan kayamarum may natumna sakre. Aikoy ki Surasanpur Paumi Francis Songaten hai thodo adu hek thokpaga fire tender singna konglay tuna sangsilak tuna may kanmagi tabak chataki. May edu karam na horkibana hai bakang mangamdri adumanamag electric short circuit tigi oiramba yai hai na thazunari. Tabiriba Pawasi Akasvani Imphal lagini. Sip Electoral Officer Pradeep Kumar Jha Savapati Uduna Tongan Jila Singi Sip Medical Officer Singa Mipam Pangtokre Lakadur Bulok Saw Mikal Damathok Togadaba Security Personnel Singamadi Polling Personnel Sina Narakpamadi Aso Open Torpumatamda Sel Lautana Laying Nabugi Matanga Mipamadu Kanaki CMO Singna Mikal Gamari Lenana Matok Toriba Mu Singda Ana Lengi Kudong Chavning Tina Fana Badar Kale Tabok Sing Pakanabasu CEO na Pautak Piki Toromada Health State Nodal Officer Dr. N. Bino Singna Haksel Bibagna Sam Sariba Sing Matang na Paudum Laduna Hai Rapid Response Team Singda Darkar Lerepu Matam the season of helicopter ani Taurang Tauduna Lere Pamda Todok Sing Tork Padigas Open Nanglo Polling Personnel Amadi Security Gimu Sing Sarkaram Sunglana Hospital Singda Cell Tingdana Laying Nabagamak Sam Sadun Lady Hanasu Dr. Binona Makatana Fongdoki Lakadur Vitaranipan Subalok Saw Mikal Gamari Lenana EBM Amasung BB Patches Nabagi Matang the training program amangasi Imphal West Jilagi Deputy Commissioner Office Complex the Laiba Kombirei Holder Pangtokre Tharumudu the Jilaski District Election Officer TS Kiran Kumar Amasung Makok Tombo Official Sing Sarukyaki Tongan Tonganba Rajniti Dol Sing Imir Singsu Tharumudu the Sarukyaki Bishnupur Jilagi Onasu, Mikal Matok Togadaba presiding amasung polling officer Singi, Ahanba round get training among us to one from Mari the Pangtokre, Maduda, official Sangaram Nasarukyaki. Thobal Jilagi Onasu, Thobal College Thingasi polling personnel Singi, Ahanba round get training Pangtokre, Maduda, official Satrukni Putaret Sarukyaki. Perjol Jilagi District Election Officer Assis Dasna, Savapiti Odangasi Pangtoki Mifamana, Mikal Matok Togadaba personnel Singna, Masamasaki Todang Nintina Pangtok Nabakangan Cray. Kangpo Pizilagi Oinasu EBM Amasung BBPET Sizinabagi Matangda training program Mangasi Jila Sigi DC Office Complex the Laiba Conference Hall Pangtokre District Election Officer Mahesh Chowdhury training program Adu the Sarukyaki official Singda EBM Amasung BBPET Sizinabaning Tizana Haina Bohana Nabasu Pautak Piki Lakadur Loksa Mikal Niam Chunam Sung Mai Pana Pangtok Payana Bohana Badamiam Mateng Pangminaba Tamanglongi District Election Officer Dr. L. Angsim Dangshawana Apil Tauri Ngasi Jila Ski Mini Secretary ta Pangmisinguna Bamadam Hang Hai Miam Mikali Korop Kandangang Satpagalena Aini Yadabatok Torum Amata Tauri Dabani License Savonoi Pari Basingsu Atom Matam the Nomai Singadu Manaknako Police Station Sing the Pikalanaba Sir Dangshawana Apil Tauki District ki site tagi akoigi district election office amasung akoigi SP office akoi jointly closely hand in hand akoi kino tawraga kanna preparation si chatharaga laye aduga public ta Tamenglonggi miyam da ina appeal tawning base maruoina akoigi election se free and fair ohen se hairabadi public ki participation amasung public ki cooperation si yamna darkar laye akoigi Indian Penal Code section 171B ye makhada Kanagumba amabu bribe tauge haina in cash natraga in kind election gi pattern the influence tauge haina pibu paisa piba khangde poche hoina piba khangde sigumba practice tawbase piba mi amasung lawriba mi do punishable oiba offense oigani mokoibu chahi ama natraga fine natraga animaga koibu punishment piba yai Kokomigi Wanganglo Yamadi Ipsagi Vice President Kurajam Ataubana, Hojik Geneva, Chatariba, United Nations Human Rights Council Gimipamda, Manipuri Yalumi Singi Pangpam Topumi Bikihag, Ngak Sanduna Tambina Taksin Cray. Ngamkai Lana Drug Amasung, Nomi Lalon but Tingna Bakan Matab Lokanaba, Popi Taduna, Mahosai Kalkahili Singi, Hingnaba Gatopo Upining Tina Pina Nabamasung, Lamdamas the Tolibi Hingsagi Todok Singda, Mirai Baki, Terror Networks in January Basi, Tingna Bohanabada, Malem Miam Mating Pang Minabasu, Siri Atobana, Mipamadu Taksin Key.
Komsi Sahigi metric parikha gi haukiba thasi kunda thokiba Manipuri mitai make subject ki question da serial kain iba lonchan banan lanba madi lonjan yawgi matang da milan gi thomi singa Board of Secondary Education Manipur gi official singa mifam pangtok tuna khanakre mifam aduna asigumba soiba sing matung da mohana thondana ba punna hona mina bahina su yanaki hairi Manipur da lairi asa workers singi matam sangna fangdana lakpa state share gi senpam phangba hore haina all Manipur asa workers union na hairi union asin sindunga si Imphal gi irabat bawan da pangtok ko pawgi mipam amada union asig general secretary pawnum asarani na hai punna tha tara nipan phangludraba matung union asin kan honabari gi senpam asi phangba horakpani Rashtriya Abhiskar Abhiyan amasung Samagra Shiksha gi makhada New Ideal School Thobal Ningomon sinduna ngasi school asida Bigyan Angka amasung technology gi maruai bisingi matangda mahiro shim wakal tahan bagi thorma ma pangthokre thorma da khanga hi kayana wangangki Kaksingi Grace Cortes Academy da nomgyoy ba legal awareness program ma ngasi pangthokre thorma da ain gilamda khanghairo mi kayana wangangki Rajgi Veterinary and Animal Husbandry Services ki makhada Chandel gi District Veterinary Office na sinduna ngasi lemna anti-rabies vaccine kaptok pagi thormama Chandel na pangtokre maduda hoye masung hodong cham gi mathakta vaccine kaptok ki Tangnopal Zilla ki Machida Laiba St. Anthony's School da ngarang Assam Rifles na sinduna friendly volleyball match ma pangtokre tungda school da sana khona bagi polam singju mateng pangki thormada da school gi mahiroi masung oja singna saruk yaki Amaram da kuntram do Shiba Assam Rifles na sinduna ngasi Lelong Police Station gi awang da laiba battalion asigi post National Veteran Day gi thorom pangtokre thormada da Nehru Yuba Kendra Thobal gi maikidegi sup ki matang da miyam wakal tahan bagi thorma masu pangtokki Bishnupur ki Mini Stadium na Satharibani Panseba Iboton Memorial 3rd Division Under 15 Boys Football League ki ngasa sana ki match mada Social Welfare Club Bishnupur na Youth Social Welfare Association bu panjin amasina do mighty pikre Akasmani Imphal gi pau kangbuna akhana na sandokpa igi khongul liba thorungi Assam gi Jaribol khungi manga suba tangka ki mapau kabu thormama hayang pung 3 minute ni pur sandokani thormasi YouTube channel Akasmani Imphal su live streaming tawgani Akasmani Imphal gi pau tabiri Handak pangto ko derba Lok Sabha mikhala sida leba asigi nangno voter challaba sahi tarani pandagina taramapun phawgi naha koti malak Manipurom na ahanba oina bot thadagadori Mikhala sigi yanglaga nangno voter challaba sing asina ganatantra gi chawrba kumai asida sungsoi shoidana saruk yanana ba I vote for sure na singba social media campaign singa paksana sathari Akasbani na fango pawgi matung inna leba asigi sahi kundagi kunapun phawgi manungda leba naha singa apun voter masinga se koti taramapan lak homputra mari romnei Russia ki Moscow da ngarang terrorist sing attack chathaduna mioi chama taramanga hat ki bagi thong adubu malem ki tongan balaiwak amadi lup singna akan momong da yaning da phongdorakli United Nations ke Secretary General Antonio Guterres na Moscow ki Crocus City Hall da ngarang terrorist sing attack chathaki badubu yamna kan momong da yaning da phongdokrai United Nations Security Council na thawong adu da chenaba mi khudimak matik chaba dandi athu matam da pinanaba laibak pumnamak na Russia sarkar khosamna na thabak tawminaba gi wapum phongdokrai Bharat ki Pradhan Mantri Narendra Modi na su Moscow concert sathaki ba terror attack atubu yaning da phongdoki ba leirabani masigaloina na top laibak sing United States United Kingdom, France, Spain, United Arab Emirates amasung European Union na terror attack atubu yaning da phongdokrakli panbi abadi Islamic State Khorasan ISIS ke na Moscow concert sathaki ba terror adu makoigi fighters na tawki bani haina phongdokrai aroi bedamar way pau amohanna Manipur na Mizoram panjin ani amada maithiwa piduna ahum suba North East Games ki nufa gi football final Manipur na lawre Rajapal Anusha Weekend Hari Manipur High Court linkat ki basi Manipur gi miyamda achum wayal fangna bohana bagi singthaningai oirba tangkak amani Jila Singh Medical Officer Singda Mikhal Gamari Lenana Asopan Thorkumatamda Lemna Lying Naba Sip Electoral Officer Manipur na Kangan Krai Lakliba Lok Sabha Mikhal da Leba Asig Nong Voter Chalaba Sahi Tarani Pandagina Taramapun Pawgi Naha Kotiama Lak Madipuromna Ahan Boy no Bot Thadagadori Amashung Russia ki Moscow da terrorist na attack chatabada Mio Sham Taramanga Hatki Tong Malem Leba Kayana Yaning the Fondok Narakli Paulo Jere